Samaga kuntra suba athauba singi ningsing kumon gi thauram pak sanna pangthokre Manipur amadi Bharat ki apunba saktam ngaktuna aikhoi amatta oina hingminnasi CM Manipur ning tambangak nabagi damak ing kumja lising amaga chanipan mok drama thoida British ka akan balan sokna duna mareiwa ki damak thawaina pontha pi khraba lamdam asigi mareiwak ningba thauba Birti Kendrajit amadi Thangal General bu phasi tawduna hatkiba August 12 ningsing kumon gi thauram pak sana pangthoknakre Manipur lengak na sinduna ngasi ayuk Kangla Laiphamlen manung Kangla Uttrada leiba thauba singi ningsing khubamda Manipur gi Governor in charge Ganga Prasad na lusingduna Chief Minister N Biren atai Minister amadi MLA sing civil amadi police ki makok thongba sing na saruk yaduna thauba singi mafamda haikat laikat tamlaga minute ani tumina leiduna mama leibak Manipur gi damak thawaina pontha pi khraba thauba singi mafamda ikai khumnaba utkhi Masigi matungda Governor amasung Chief Minister na lusingduna Imphal gi BT Park ta leiriba thauba singi nising khubam side minner da laktuna haikat laikat tambaga loina na gun salute pi duna minute ani tumina leiduna ikai khumnaba utkhi Masigi thauram masiga mari leina na Manipur gi Governor in charge Ganga Prasad na phongdokhibada lamdam masigi ning tambangak na bohona bada thawaina pontha pi khraba thauba singbu ningsingduna aikhoina mapung phaba ikai khumnaba utchi makoina piramba ning tamba sibu ngaktuna thamnaba aikhoi punamakna wasak lomina duna ning tamna hingna bohona si haiki thauram masigi matungda BT Park ki side minner gi kha thangba sarukta Manipur lengak na nauna semgatpa memorial complex for exile heroes for Anglo Manipur War 1891 gi ningsing complex ta Manipur gi Governor na maikhum hangdoktuna miyam da khusinaki ngasigi thauram asida ahan boina Manipur lengak na Manipur state ki saini haina ayaba pikhraba sana leibak Manipur koloi nangi Manipur haiba isai asi saktuna ngasigi thauram asi haudoki thauram asiga mari leina na Chief Minister na phongdokhibada ngasigi numit asi yamna singthaningai oiba numini Ireibak Manipur gi ning tamba kannabagi damakta British ki mathakta lal hobagi maral da phaduna Andaman and Nicobar ithat ki Kalapani gi cellular jail da thamkhibadagi maramda Manipur da amuk hanna halakhidana mafam aduda punsi lomkhraba leibak miyamna masak khangudra thauba sing adugi mafam ama piba ngamle masing ngamnabagi damak ruling amadi opposition leibak miyamna mating pangbirapagi damakta CM na thagat phongdokhi CM na makha tana phongdokhibada hojikchu leibak ki damakta thawai ka thokhraba aikhoina masak khangudaba sing leirabadi miyamna lengakta khanganbiu Makhoi gi damakta lengak na mafam chauna thamli apunba Manipur gi wakhalonda yumpham oiduna apunba Bharat ki saktam sagat minasi aikhoi jati lol dharma tongalabasu aikhoi amatani aikhoi punna hingminnarakpani punna leimina khigani apunma na pangalni Bharat amadi Manipur gi apunba saktam ngak na bohonabada aikhoi amata oina punna honaminasi loinana shanti leirabata Manipur chawkhatpa ngamgani sahi mari makhai asi Manipur da shanti thamba ngamkhiba punamak asi leibak miyam gi mateng dagini aduna aikhoi punna hingminasi haiki thauram asigi matungda Chief Minister na lusingduna Imphal gi Moirangkhomda leiba Birti Kendrajit ki aroiba ya tapham oikhiba hisam jaisam patta satuna athauba asigi mafamda Minister sing MLA sing na leisu katpaga loinana gun salute piduna mapung phaba ikai khumna botki Masigi matungdi Imphal gi konung mamangda leiba mareibak ningba thauba Thangal General gi khubamda Chief Minister na lusingduna athauba asigi mafamda leisu katpaga loinana gun salute piduna ikai khumnaba utki atopa pawmana Oza lawbada lengak na kadai phawba thamoi sengbage yengba tari Pauning Khol Dex tagi Paliba lengak asigi miyeng makhada Department of Education S na pre-primary amadi graduate teacher lawnabagi aiba changyeng parikha hayeng pangthoknaba sem chaba punamak loikre lawgadaribo oza sing asi contract basis ta oijarabasu mahusaga yengnabada apply tawrukpa candidate ki masing khanget hengelakpagum uri tasengna masimakti education department ki sauthok saningai ni haibiyai Lawgadaribo oza sing asigi qualification asi sumnatagi class 12 graduate tamak pass tawraga masigi certificate fairaga recruitment gi notice ta pikhiba matungina hayeng aiba changyeng de yawgadariba candidate sing asi diet amadi vet loiraba ngakta oiri samna hairabada matik chaba candidate kaya gi maraktagi khwaitagi matik chana candidate adu khanbani haibiyai recruitment asida matik chana oza khanbada sanja thumja amadi wasat wanom hanthana bagi damakta paikhalakpa thaurangi saruk ama oina baiba bosi natraga interview phamdana aiba changyeng asida khwaitagi phaba candidate sing khangelaga oza ohengadori masimak thamoi sengna transparent leina misang sangga yaudana pangthokpa ngamlabadi yamna pukning thoganingai oigani Miyamna sarkar gi thabak ama lawbada wasat wanom amadi misang sangga thinabagi matangda ngangnarliba si matam kuire oza lawbada masigi mami tahangumsi tawgadariba recruitment asida niyam sumna pangthokpa amadi asengbo oza khanbagi thabakta mai pakhange hairabadi Chief Minister amadi Education Minister gi achobo thodang chawi haijaningi Coronavirus marakta oza oidaba yade haina aiba changyeng asibu yawba lakadariba candidate singi sentiment khangna lengakna thabak paikhatpham thoi Amaromda oza oinabagi damakta bed ki certificate paina bohonabada private college da course asibu loisina bohonabada lupa lakh amagi mathakta changnari Lairik tamlingai da changba yaba paisa changkhraba matungda oza oinabagi damak amuk paisa lobiba asisu tawhidaba thaba amani hainingi
ओजा लौबदा करप्शन तौरगा वाचत वानोम तौरगा नारोल द संखिबा ओजा अदुना छात्र सिंगबु निंगथिना ताकपिरकनी हाइबगी थाजदे ओजा लौबदा सेंजा थुमजागी ममी ताहनफम थोकते तुंगी युम्बिरेल कयाबु अफबा लंबीदा पुरक्तुना समाज अमबु सेंबदा ओजा सिंगना अचौबा थौतांग लौरिबनी ओजा सिंगी थमोइदा फत्तबा ममी ताहनदनबा होनसी अदुबु चथरिबा रिक्रुटमेंट असिदा कदाई फावबा लेंगाकना थमोइ सेंगना तौरकपा हाइबदुदी मियामना येंगमिनबा तारी कैंडिडेट सिंगनसु मंत्री एमएलए सिंगी मनाक्ता चतुना इसाबु मतिक चाद्रिबा अमगुम वाचत वानोम तौबसु तोलसी ओजा सिंग असिबु नियम चुमना लौबा ngamlabadi एजुकेशन मिनिस्टर गी अचौबा माइपाकपा अमसु ओइगनी अतोप पावमना मणिपुर की पुवारी गा सागोनदुना लाक्लबा सिलोंग राजबारी रेड लैंड हाइना खंगनरिबा असिदा मणिपुर भवन सारगनी चीफ मिनिस्टर मेघालय की कोनुंग ओरिबा सिलोंगी लाइतुंग खरादा लैरिबा राजबाबरी रेड लैंड हाइना खंगनरिबा असि मणिपुर पुवारी गा सागोनबा मफम अमा ओइदुना लाक्लिबा असिदा नौना मणिपुर भवन अमा सानबा थबक पाइखलगनी हाइना चीफ मिनिस्टर एन बीरेन महाक की ट्विटर की खुथांगदा थादोरकपा सेरोल अमना मियामदा खंगनगली सीएम की वारोल असिगी मतुंगिनदी मणिपुर की पुवारी गा सागोनदुना लाक्लिबा सिलोंगी रेड लैंड असि मणिपुर भवन सानबगीदमक्ता थेंखांग कयादा मेघालय लेंगाका वारी सानदुना लाक्पदा कानबा फंगदना लैरखिबनी अदुबु हंदक चीफ मिनिस्टर एन बीरेन अचौबा थौदांग लौदुना रेड लैंड की लम असि मणिपुर लेंगाक्ता पिबिनबा मखाताना वारी सानबदा अयाबा पिरखिबनी हाइरी रेड लैंड राजबारी की एकर 1.93 पाक चाउब लमसी मणिपुर की ओइरे हाइबगी ऑफिशियल ओइबा सेरोल अदु ngarang मेघालय गवर्नमेंट रेवेन्यू एंड डिजास्टर मैनेजमेंट की अंडर सेक्रेटरी की थौपुरीबा आइबुफांगना ईस्ट हिल्स डिस्ट्रिक्ट डिप्यूटी कमिश्नर दा खंगलखी सेरोल असिगी मतुंगिना लम एकर 1.93 पाक चाउब लमसिगिदमक्ता प्रीमियम की सेनफम लुपा लाख मौद्रामा थोइगा सुकना लिसिंग मरीगा चात्रेट मरफु मरीगा लोइनाना सोक लिसिंग अनिगा निपानदगी रेड लैंड की लम असि पिफम थोकपा लैंड रेवेन्यू की सेनफम लुपा लिसिंग कुन मरीगा चनी हुमद्रामा थोइ थिदोकनबा खंगलखरे मसिगिदमक्ता चीफ मिनिस्टर एन बीरेन की माइकेदगी मेघालय की चीफ मिनिस्टर कोनार्ड संगमाबु थागतपा फोंदोरली पनबे याबदी मणिपुर निंखा तंबा निंथौ पानबा लेबाक अमा ओइरिङैदा मणिपुर की निंथौ बुधचंद्रना मफम असिदा राजबारी सेंगतुना लैरखिबनी अदुबु मफम असि मणिपुर की लमनी हाइबगी चेचांग पाइदना लाखी राजबारी की मफम असि 1949 की सेप्टेम्बर की तांग कुनमाथोइदा मणिपुर की निंथौ बुधचंद्रबु मफम असिदा नमदुना मर्जर एग्रीमेंट साइन तौहंदुना इंडियन यूनियन दा तिनखिबगी मयक सेंगलबा वारी लैरिबनी हाइरिबा मणिपुर की पुवारी गा सागोनरबा मफम असि मणिपुर की लम ओइना पिरकपा असिगिदमक्तसु मेघालय की चीफ मिनिस्टर कोनार्ड संगमाबु चीफ मिनिस्टर एन बीरेन थागतपा फोंदोरकली।